Village Community Progressive Committee VCPC Manipur Irong branch na Irong Chaba Salam Achoba School campus da drug awareness program ama pangthokre. Thoramadu da BM Azad President Irong branch VCPC Manipur na thoramapu oina pangthokhi. Thoramadu da athoiba mithunglen oina Alhaj Muhammad Riazuddin Khan Engineer Superintendent Chief Power Department MSPDCL SK Wajid Shah Additional Director Saina Sajida Nongjai Co-Convener Women Wings VCPC Manipur Headquarter Bakim Chandra Nasimuddin Chesama Chaba asina chingba mithunglen kayana saruk yakhi. Thoramadu da pumnamakna amata oina khutsamnaduna nishagi mayokta leptuna lamdam asida nisha chariba amadi yoliba pumnamak marufungna muthatnaba Honaminasi haibaga loinana masida VCPC Manipur Irong branch na changchilakpa thabak thoramsing amata oina support minaba haina suwarep lominaki hairi imai dor mayam na ngasi thoglakpase masida tani laipak na kadori basu nupi na ngak lebani music nupi na dum ngakani nisa thing basu nupi na thingani nupa sing loina nisa sarabani na aduna na koi gi thauna na koi gi ability na koi gi activity na koi gi personality mayam do adu Parda ki साथ साथ का parda है बिसे माई थुम्बु दुना तेको थमोई की parda तो वो में चंगी थमोई parda तो उतना चिंद parda तो उनका लाइपाक ना काय पटा मिनिमम बनी उठो कबनी पुंसी तो माई पाक पंगम लो